Lakhipur Online Putok Saba November ki tang taramari Irai numit ki Khomjinba Pao tabirasi. Ahanbada maroi pa pao. Ngarang pangthokiba Assam Cabinet mifamna Raijagi Chakot Thorangi oiba maroi ba warep kyamram lokre. Ani suba open short film competition lising aniga kunmanga kuntaruk ki damak November 15 dagi entry form thajanba yaragani. Social media da irang sagalakpa yaba wapam sing phongdokpagi damak Assam gi tongan mafam dagi mihoi 15 phagatkre. Pune shahar gi manak tangarang thoki balambi gi thodok amada mihoi 9 sire kayamarum asoka panangkre. Amasung kang tournament tangasi Aska B team Kasarga YLC Jiribam ga sanaragani. Hojik mapungoi pa pau tabirasi. Ngasi November ki taramari numidasi laibak sinba thungna harau tayambaga loinana angangi numit pangthoknari. Numidasi Bharat ki ahanba Pradhan Mantri Pandit Jawaharlal Nehru gi mapok numitni. Miyamna nungsina Chacha Nehru haina mingkauna kiba Pandit Nehru na lising amaga chamapan humpumari da leikidaba matung mahaki mapok numita laibak asina numidasibu angangi numit haina pangthokna na bawarep lauki. Ngasi November ki tang taramari numidasi Malengwi Diabetes numit haina su pangthoknari. WHO amasung International Diabetes Federation na punna lamjingduna diabetes ki maramda miyamda khanghanabagi pandamda numidasi pangthogi. Numidasi insulin puthokpada achoba thodang lobikiba scientist Sir Frederick Banting ki mapok numitni. Stay informed with Lakhipur Online. Mukhyamantri Dr. Himanta Biswa Sarma na mayai tangbal lawduna ngarang pangthokiba Assam Cabinet mifamda Raijagi Chakot Thorangi oiba maroiba warep kyamarum lawkre. Warep sing adugi manungda maroiba singdi Mantri Mandalna Assam Mala 3.0 ki makhada lupa crore lising ongwa chani ga 13 ki oiba Raijagi lambi thongi phibam phagananaba achopa thorang amaki ayaba pikre. Thorang asigi makhada Raijagi jila kunthra marida kilometer chanipan ga marfu humde sangba lambi amasung thong kunthra taruk saragani. Assambu sana khonabagi lamda malemgi thakta pukanabagi pandamda Mantri Mandalna RG Baruwa Sports Complex bu anoba mongda semdoktuna world class multi sport facility phangananaba lupa crore chatret ka humpumanga gi ayaba pikre. Cabinet na Raijagi turel torban ngak senbagi damak embankment project sing paikhananabagi anoba policy amagisu ayaba pikhi. Cabinet na lising amaga chamapan marfu humde da thokiba Assam gi ahoga mari lainana semkiba Tribhuvan Prasad Tiwari Commission gi report adu lakliba Assam gi assembly mifamda hard copy amasung soft copy animak yenthokna naba ayaba pikhi. State government employees singi damak makoi gi mama papa singa unajabagi damak Mantri Mandalna Matri Pitri Bandana gi makhada akhanaba casual leave ki ayaba pikhi. Akhanaba suti asi mathang chahi July thagi tang 9 dagi 32 phawba natraga July gi tang 16 dagi na 13 phawba gi manungda lawba yagani hairi. Lakhipur Women Dramatic Union na khudol tomgadaba drama Khuntak Lansida ngasi suikhoi hairiba drama si lakliba November ki 13 ta Kasar Fulartol Obi Road ta oina utlagani. Miyamna soidanama ki meeting tabiyo haina Lakhipur Women Dramatic Union gi maigedagi paujelakli. Mamangda lila si sanabagi mafam lepchakiba adu hongdoksare madugi mahutta Obi Road ta oina ucharagani hairi. Nupi khaktana sanagadaba lila si maisnam biramani na takpi tambibani. Miyamna subnatagi lupa chani natraga lupa chamagi donation coupon lobiraga lila asibu meeting tabiyo haina Lakhipur Women Dramatic Union gi maigedagi paujelakli.
Ingudam Smart Store na miyamda online gi kuthangda pochei leibigi kudong chananabagi damak online marketing platform ama hangdokjare. Store asida leiriba makhal makhagi smart gadgets sing, fancy unique stationery items sing, birthday gift loinana yumda sijinaba atei potlam kyamarom online gi kuthangda miyamda phanghalagani. Adomna ingudamsmartstore.com hairiba website asida changlaga order tobiba yaragani. Screen da uliba condition khara sigi makhada local area singda home delivery amasung cash on delivery gi kudong chapasu thamjari. Aduga packaging amasung shipping charge kudingmak free oigani. Miyamna kutpa marol gi damak kasar fuller tolgi obi road ta leiriba ingudam smart store da link sin biragu natraga mobile number 9435176126 natraga 7896171841 number asida call tobiu. Film Academy Manipur amasung Manipur Film Producers Association na punna sinduna ani suba open short film competition lisinganiga kunmanga kuntaruk pangthoklagani haina Lamphel Patki Tantha Police Holda ngarang pangthokiba pawgi mifam amada ko convener Joychan Moirang Themna lauthokre minitara mangagi manungda oigedaba short film asigi damakta tongan bamana best film, best director, best screenplay, best cinematography, Best Editor amasung Popular Award na chingbagi manasing laigani hairi. November gi tara mangadagi entry form thajinba yaragani aduga film thajinbagi aroiba matamna lakliba December gi kuntra mathoida oigani. Relief camp ta leiriba IDP sing karamna mayumda hangadage amadi karamna solution porakadage haiba concept asida nambigadaba open short film competition asida malemda leiriba ireicha kudingmakna online ge kutangda saruk yabinanaba convener Salam Ranjan na khudek pipa cherola madak phongdorakli. January 2026 की date 5 तक February की date 5 2026 तक अपन YouTube तक अपन Film Academy of Manipur YouTube channel थागल लगा सी मार्क्स तक फायदा की viewer पाई आप तो से की popular award पिजनी अधुना अपन 31 December तक लास्ट थम जबनी मायाम चुके ना participate तो उन्हें खंजाई अपन तौसे को थीम्स तक मायाम जो को थादा बिरगा करी फसबा फिल्म याम तो पिया गए तो खनासी Delhi gi Red Fort ta handak da thokiba bomb pokhaibagi thodokki matungda social media da irang sagalakpa yaba wapam sing phongdorokpagi damak Assam gi mafam kayadagi mioi 15 phagarle haina Mukhyamantri Himanta Biswa Sharma na phongdokre mamang da mioi 3 phagat kreba matung haukiba pung 13 asigi manungda nauna mioi 8 amagasu phagat kibani haire rajya sida santi lehenbada akaiba thokadaba wangang sing phongdorokpa mioi singi mathakta akanba ain gi thabak lokhalagani haina Mukhyamantri na phongdoklatuna lainga ki cyber cell na matam pumbada yengsilli haire panbayai Delhi da thokiba pokhaibagi thodok atuda mioi 13 leikidre amasung kun hena asokapan nangkre who have directly or indirectly lauded the Delhi bomb blast. We are taking a approach where it will be zero tolerance. We are examining over 100 social media posts right now, and wherever we have seen clear connection or clear encouragement towards the terrorism, we have arrested them, and we will continue to arrest them till we crack the entire ecosystem in Assam. ngasi November gi tang 13 numida sida Sardar Vallabhbhai Patel gi chamaga yankai suba mapok kumon ga mari lenana Sardar at 150 Unity March gi thoram Jiribam district tasu pangthoklagani haina Jiribam gi DC Krishna Kumar na phongdokre khongsata si Ichel Club dibong dagi ayuki pung 9 dagi hauraga DC office complex Jiribam da loisingani haire and to commemorate the 150th birth anniversary of Sardar Vallabhbhai Patel, the Iron Man of India, a year-long celebration was also started on the same day. As part of the celebration, the district administration, in collaboration with My Bharat, Jiribam, and with other stakeholders, all the educational institutions and all the general public, is organizing the Sardar at the rate 150th Padyatra. This Padyatra will be held on 14th November, that is on Friday at 8 am. That will start from the
Ichel Club Dibong, and it will be culminate to the DC office complex. Pune शहर की मनाक्ता ngarang thoki balambi ki thodok amada miyoi nipan sire aduga miyoi kamarom nasoka panangkre Pao gi likhun matungina mafam asigi selfie point manakta achauba truck ani thomjinabagi matungda atai gari sing mathang thomjinabada gari kayamarom mai hoduna chakhi hairi thodok adu ngarang numidang wairamgi mi yamna chinba matamda thokpana kilometer kayamarom sangna traffic ki awapa mayok nakhi khudakta police na route diversion tawduna phibamatu laksin khi All Jiribam Sports Association Senduna Jiribam Higher Secondary School ki sanabungda team tarana saruk yaduna sanariba ahanba NG Rajen Singh Memorial Mini Boys Under 13 Football Tournament lisingani kunmanga gi ngarang sanakiba ahanba quarter final match ta Sonapur GPSA na Anandamoi Club po goal mari suino da maithian kre tournament asigi ngasi nungtil pung ani makhai taba matamda ani suba quarter final da KMYC Kamranga ga CKC Chengrong Lekai ga sanaragani All Singirbon Kang Association na sinlangtuna Kasar Singirbon Mayai Lekai gi Tin Mandop Ground da chathariba ani suba Arambam Khomdon Memorial Mix Kang Tournament lisingani ga kunmanga gi ngarang mapani chenba nimita All Singirbon Kang Association Aska A Kasar amadi London Evergreen Club LECB Jiribam ani gi marakta sanakiba match ta LECB Jiribam na panjal taramari tarahumdoi da mai pakre match adu da judge oina Iboton Singha aduga Thongnazum Ranana scorer oibiki tournament asigi ngasigi match ta All Singirbon Kang Association Aska B team ga Yaipelamjing Club YLC Jiribam ga sanaragani Lakhipur Online Channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maroiba paw amukhanna ngarang pangthokiba Assam Cabinet mifamna raijagi chakhot thorangi oiba maroiba warep kyamram lokre Ani suba open short film competition lisingani ga kunmanga kuntaruki damak November 15 dagi entry form thajanba yaragani social media da irang sakalakpa yaba wapam sing phongdokpagi damak Assam gi tongan mafam dagi mihoi 15 phagatkre Pune shahar gi manakta ngarang thoki balambi gi thodok amada mihoi nipan sire kayamarum asoka panangkre amasung Kang tournament ngasi Aska B team Kasarga YLC Jiribam ga sanaragani Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare